Putin amasung Trump ki oiba Alaska gi mifam gi oiba makha taba update sing. Ukrainian President Zelensky White House da chatuna Donald Trump ki unagaduri. Mifam masigi mangzauna na Trump ki maikei gi Ukraine gi President Zelensky da Donbass ki oiba region asi Russia gi site gi negotiation gi oiba wafam adu da fongdora kre haiba wafam adu thamkraba matungda Crimea asi su yaraga di thadokhinabagi damakta wafam sing fongdokpa horakle. Nakal amarom Russia gi oina su matam kuinadi makoina fongdoktuda lakpa wafam amada yamna chawba handokpagumna Ukraine hairiba country asida karigumba makoina thamliba condition sing aduda yarakpa taragadi Ukraine gi oina lemahuriba territory Ukraine hairiba country asigi oina NATO gi maikei gi article 5 na piriba security adugumba ama piba matamda Russia gi maikei gi athingba thamloi haibagi oiba wafam amakak fongdorakre. Another video update amada amukana taramlok chiri 15 August ki numitta US ki territory oiriba Alaska hairiba mafam asida Russian President amasung Trump ka unaduna wari watai chanakraba matungda masigi makha tarakpa oina ngasi nungthaukaba numit August 18 ki oiba numit asida US ki Presidential House oiriba White House da Ukraine ki President Zelensky amasung Donald Trump unaduna Russia ki site ki Putin ki maikei ki landfam asi loshinabagi damakta thamlakliba condition aduga Ukrainian site gi pamliba wafam sing aduga khananainaraba matungda makha taba khongthang asi kari oina paikhatske haibigi oiba wafam kaya ama khanagadauri. Songnariba Ukraine gi landfam asi gi matangda mamangda Zelensky laktuna Trump ka unaduna US da wari watai sanabagi oiba meeting ama kak pangthoki hairiba meeting adugi oiba result adu kaya fajakhide Trump amasung Zelensky animak aduki matik yamna kana unkhannarakpa Trump ki maikei digi Zelensky da oina onsinduna makhal makha kaya gi oiba pressure sing tawsilakpadagi yamna chanainaba meeting ama oiduna yamna chawba Ukraine gi maithiba ama oiduna hankibani. Masigumlaba khongthang asi handaki asidadi thokhandanabagi damakta Zelensky amasung Trump ki oina pangthokadoriba mifam asida EU gi oiba maru oiba luchingba sing amasung Europe ki leiriba Masak naiba maming khara chatpa mapangal khara kanba country sing asigi oiba luchingba sing asisu representative oina US ta laktuna wari saba yawgadori. Masigi khwaidigi yamna chawbu maram asi mamangda Zelensky amasung Trump ki oina pangthoka mifam aduda Zelensky mathanda chatuna Ukraine gi oiba wafam asi khanaruba matamda Trump ki maikei digi aduki matik yamna kanba pressure sing tawsilakpagi oiba thawdo adu laikhrabanina madugumlaba mawong adu handaki matang asidadi lakhandanabagi damaktani. Maduda sunatana hauzik Donald Trump hairiba US ki president asi Nobel Peace Prize fangnabagi damakta masa mathanta hanjin fongdok chaduna yamna kanna tanariba mioi amakhakni mahaki maikei digi Nobel Prize fangnabagi damakta khwaidigi yamna chawba maram asi malem asibu ingsikpa pura halle lanfam kiyama losille haibasina maru oiba pandam ama oina chatlibani. Maramaduna landfam asi loshinnabagi damakta hotnabada Nobel Peace Prize fangnabagi damakta hotnabada Putin dadi pressure tawba ngamludrabanina Zelensky asi da oina mahakna hana ready da thamlamba Russia gi site gi thamlokliba dimal khudima adu loinamak yaro haiduna agreement sign taw haiduna force tawraktanabagi damakta Zelensky support ta Europe ki leiriba country sing asi gi oiba representative sing asi su yawudoribani. Mifam asi pangthokringai gi mangjongnana Yan hanbagi oiba Alaska gi mifam adu famma matamda Donbass gi oiba region aduda negotiation tawba haukraba matungda 2014 dagi Putin na Luchingduna laikraba Russia na occupy tawduna leiraba Crimea hairiba mafam asisu Ukraine gi maikei gi pitokhinabagi damakta tabaksing tawba yare haibagi oiba hin amakak Trump ki maikei gi hauzik Ukraine da pirakre. 2014 dagi already Russia na Luchingduna leiraba Crimean Peninsula asidi expert kya amagi maikei digisu analyst kya amagi maikei digisu masigi oiba mafam asidi Ukraine gi maikei digisu na hauna lan tawduna loshin basu ngamloi aduga Russia gi maikei digisu kaidonungda pithoraklaroi haiba wafam asi leibana mafam asigi oina di Ukraine na loshin bagi oiba wafam asi leitrabanina adumak pithokhibana fare haiba handaki oiba negotiation asi lakba matamda adumak fongdoknaraba mafamni hojiki oina khwaidigi yamna luriba Ukraine amasung European countries sing asigi maikei digi yarakadra haiba wafam asina Ihan hanba Putin gi maikei gi thamlakiba Donbass region gi oiba mafam asida leiriba Ukraine gi oiba lanmising asi handoktuna land swap gi oiba deal ama khakta hairiba mafam asibu Russia da hana piraba matamda khaktamak peace deal ama sign tawduna ceasefire gi oiba wafam asina makhada lakani haiba wafam asini khwaidigi yamna maru oiba mamangi video da supan kraba Ukraine gi khwaidigi maru oiriba Donbass gi oiba region asida hauzik map asida uriba asini White machuda leiriba asi Russia gi maikei digi hauzik fawba lokshin mangamdana handok hanjin tawduna leiriba Donbass gi oiba oblast region asini maram asina hairiba mafam asida leiriba Ukraine gi oiba lanmising asi mapung fana handoktuna surrender tawramduna Russia da pitoklamlo haiba wafam asini karigumba hairiba wafam adu yaraba matamda khaktamak peace deal gi oiba wari asi sanaba hauduna ceasefire asina kona lakadabani haiba condition asini Putin gi maikei digi thamliba asi
ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯇꯥꯔꯒꯗꯤ ꯈꯦꯔꯁꯟ ꯑꯃꯁꯨꯡ ꯖꯦꯄꯣꯔꯤꯖꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯁꯤꯗꯗꯤ ꯔꯨꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡ ꯂꯥꯟꯁꯤꯜꯂꯔꯣꯏ, ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯀꯨꯄꯥꯏ ꯇꯧꯔꯤꯕ ꯔꯤꯖꯟ ꯑꯁꯤ ꯈꯛꯇꯃꯛ ꯂꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯊꯝꯂꯤꯕ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤ ꯑꯃꯠꯇ ꯑꯇꯣꯞꯄ ꯂꯝꯗ ꯄꯤꯊꯣꯛꯄ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯑꯦꯔꯤꯌꯥ ꯑꯗꯨꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯦꯁꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯐꯔꯦꯟꯗꯝ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯌꯥꯎꯗꯅ ꯀꯩꯗꯧꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯁꯤꯔꯤꯕ ꯑꯁꯤ ꯂꯨꯍꯥꯟꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯍꯤ 3 ꯍꯦꯟꯕ ꯑꯁꯤ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯀꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯝ ꯑꯁꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯑꯁꯤ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯍꯩ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯊꯣꯔꯛꯂꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯆꯤꯐ ꯎꯔꯁꯨꯂꯥ ꯋꯣꯟ ꯗꯔ ꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯧꯔꯛꯇꯨꯅ ꯖꯦꯂꯦꯟꯁꯀꯤꯒ ꯎꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯑꯁꯤꯒꯤꯗꯃꯛꯇ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯈꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯑꯌꯥꯕ ꯌꯥꯎꯗꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯁ ꯇꯧꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯒ ꯎꯅꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯨꯅ ꯉꯁꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁ ꯑꯁꯤꯁꯨ ꯌꯦꯡꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯒꯗꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯗ ꯌꯥꯈꯤꯕ ꯇꯥꯔꯒꯗꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯁꯨ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯞꯁꯟꯁꯤꯡ ꯑꯗꯨ ꯂꯩꯕꯅ ꯄꯤꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯑꯣꯡ ꯑꯃꯗ ꯊꯝꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯏꯟ ꯇꯧꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯏꯌꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯏꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤ ꯄꯨꯇꯤꯟꯅ ꯊꯝꯂꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯃꯥꯡꯗꯅꯕ ꯃꯔꯨꯑꯣꯏꯅ ꯏꯌꯨ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯏꯟꯇꯔꯦꯁ ꯑꯁꯤ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯣꯏꯅ ꯊꯝꯂꯛꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃꯈꯛ ꯎꯕ ꯐꯪꯂꯤ, ꯃꯗꯨꯗꯤ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯔꯒ ꯇꯧꯔꯛꯄꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤꯁꯨ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯦꯇꯣ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯈ꯭ꯔꯤꯕ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯗꯁꯨ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯔꯨ ꯑꯗꯨꯝ ꯐꯨꯗꯛꯇꯨꯅ ꯃꯨꯠꯊꯠꯈꯤꯗꯕ ꯇꯥꯔꯒꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯁꯤꯌꯥꯅ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯔꯤ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯤꯖꯐꯥꯌꯔ ꯂꯥꯛꯂꯦ ꯍꯥꯏꯔ ꯂꯧꯔꯒꯁꯨ ꯂꯦꯝꯍꯧꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯅ ꯅꯦꯇꯣ ꯌꯥꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯔꯁꯤꯌꯥꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯒꯦꯔꯦꯟꯇꯤ ꯑꯗꯨ ꯄꯤꯕ ꯉꯝꯗꯕꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯌꯨꯑꯦꯁꯇ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃꯈꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯒꯤ ꯃꯔꯨꯑꯣꯏꯅ ꯗꯣꯅꯦꯠꯁ, ꯂꯨꯍꯥꯟꯁ ꯑꯃꯁꯨꯡ ꯔꯁꯤꯌꯥꯅ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯁꯤꯁꯨ ꯄꯤꯕ ꯇꯥꯔꯒꯗꯤ ꯂꯦꯝꯍꯧꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯑꯥꯔꯇꯤꯀꯜ 5ꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯗꯨꯒ ꯃꯥꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯌꯨꯑꯦꯁꯅ ꯅꯠꯇ꯭ꯔꯒꯅ ꯅꯦꯇꯣꯅ ꯄꯤꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯦꯠꯄ ꯄꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯇꯧꯕꯇꯕꯨ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅꯣꯔꯊ ꯑꯦꯠꯂꯥꯟꯇꯤꯛ ꯇ꯭ꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯌꯦꯡꯃꯤꯟꯅꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯝꯕ ꯔꯤꯖꯜ ꯂꯥꯛꯄꯅꯣ